ribs nanganse adudagi khaidaraga belly phawa yawa oidonibo smoke pork se smaina flavor se ahum phangan bai tar Hi ma'am. Ma'am sidi mayamda su toina chanaba smoke pork se matau karamna semge takhoi maringi jati gidi ANDHKO FOODS na smaina sime smaina tawi habdo ai process to loina ucharke hek hawbadagina loiba phaw akhoi ki yonba yabagi thak phaw ai stage se alman ucharke kamaina smoke se kamaina semi khotli habdo ai ucharke na video se samjarak pani aduga pambiba miyoi singi damaktasu video si hek loibadaina hek video si hek hawbadaina loi phaw yengbiu aduga last ta yonpham karikara store ke ka loina hapsarangke pulap yengminas ko de me mai thabagi process se sidagi direct thadabida ko sidagi than aduga magi mainin jina direct smaina dum steam daudino smoke se kyam pura direct jai hende bida smaina dum aduna magi matong gumba sisu kaiso mai khu chu dise sang ngang na dum tarise sina ribs ni bako ribs nangan se adudagi khaidaraga belly phawa yawa oidonibo smoke pork se smaina flavor se ahum phangan bai tar belly gi phangani ribs ki phangani magi matong gi nangan gi saruk to adu phangani smaina sang na tawse si atopata kitang smaina tawba process se kitang tang na thokani ko ana magi process ko tawche smaina dum loi lei 그런 데는 또 어디서 샌드로 손으로 아니면 감으로 진짜 아이 아다 윤도에는 왕강하게 해도 바래 나는 거 그 냉한 걸 알아는 진전이 좀 가을에 나가거든. 아, 시원하네. 그러네. 아. 가본 저 좀 탑달라구나. 네. 가버려. क्या वाले कुछ वाले ada pakai apa hal ini sah ada tidak sih tidak sih oke mesti lo ilang fokai mesti kan aduh ya re sini
Packing loina loirabo matung ado yam naana ade potse adum yengbodasu mayamna dum khangbirangani aduga live ta taibungda yengbige hargadi ai contact number se hapcharange aduga adum order tawbiba yagani ado piece khudingi mamal manaroi magi weight ki matung ina loina lakani aduga ANDHKO FOODS tagi smoke pork pu pambiba singna loina adum order tawbiba yagani pork sausage su laigani aduga chicken smoke su laigani boko adu loina phangani no hojik lairiba potse smaina laire to pambiba singna makhagi hapchariba contact number sida contact tawsin biro home delivery gi khudong chaba su leijai Imphal manunggi di aduga yam tangai fadaba out of station oikiba mapalomda leiba sing gidamakta su akoina delivery tawbagi khudong chabdo adum leigani ado Imphal manunggi oinadi free delivery asmaina adum tawiba yagani order tawiba yagani hojiki oina makhada pijeriba store sing sida marangkaina phangani